ꯃꯀꯨ ꯈꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯍꯧꯔꯣ ꯈꯨꯗꯛꯇ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯈꯜꯂꯛꯄꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯁꯨ ꯍꯦꯛꯑꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯍꯦꯛꯄ ꯅꯠꯇꯦ ꯀꯛꯄꯅꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯄꯨꯕ ꯆꯅꯝ ꯄꯨꯕ ꯁꯨꯝꯕꯟꯗ ꯍꯥꯞꯄ ꯑꯃꯨꯛ ꯀꯣꯠꯊꯣꯛꯄ ꯄꯨꯔꯛꯄ ꯊꯝꯕ ꯌꯦꯔꯨꯝ ꯄꯨꯕ ꯌꯦꯔꯨꯝ ꯊꯝꯕ ꯑꯗꯒꯤ ꯁꯤꯗꯩ ꯌꯦꯔꯨꯝ ꯊꯥꯡꯕ ꯁꯤꯗ ꯍꯥꯞꯄ ꯀꯥꯏꯔꯦꯅꯦ ꯑꯃꯗꯤ ꯁꯤ ꯀꯥꯏꯗꯕꯁꯤ ꯍꯥꯞꯄ ꯁꯤꯁꯨ ꯍꯥꯞꯄ ꯑꯗꯒꯤ ꯁꯤꯃꯨꯛ ꯍꯥꯞꯄ ꯄꯨꯝꯕꯤꯔꯝꯗꯕꯤ ꯂꯥꯏ ꯑꯗꯒꯤ ꯁꯤ ꯍꯥꯞꯄ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯖꯕ ꯑꯩ ꯃꯥꯏꯟ ꯆꯦꯟꯖ ꯇꯧꯔꯛꯄ ꯁꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯐꯨꯠꯂꯔꯣꯏꯒꯦ ꯈꯔ ꯁꯝꯖꯟꯕꯤ ꯃꯑꯣꯡꯗ ꯃꯣꯃꯣꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯊꯝꯈ꯭ꯔꯒꯦ ꯀꯥꯕꯛ ꯆꯥꯝꯊꯣꯛꯑꯦ ꯍꯥꯏꯔꯒ ꯁꯤꯅ ꯌꯥꯔꯅꯤ ꯑꯗꯩꯗꯤ ꯁꯤ ꯄꯨꯕ ꯔꯥꯏꯁ ꯀꯨꯀꯔꯒꯤꯁꯤꯗ ꯉꯥꯏꯍꯥꯛ ꯃꯩ ꯊꯥꯔ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯨꯜꯂꯅꯤ ꯁꯤꯅ ꯑꯂꯨ ꯆꯥꯝꯕ ꯈꯦꯠꯂꯒ ꯑꯣꯏꯅ ꯆꯥꯝꯃꯒꯦ ꯍꯥꯟꯅ ꯆꯥꯝꯁꯤꯜꯂꯔꯣꯏꯒꯦ ꯑꯂꯨ ꯈꯦꯠꯄ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯈꯦꯠꯄ ꯁꯤ ꯈꯦꯠꯄ ꯂꯣꯏꯕ ꯏꯁꯤꯡꯗ ꯊꯥꯗꯕ ꯑꯗꯩ ꯑꯃꯁꯤꯁꯨ ꯈꯔ ꯈꯦꯠꯂꯝꯃꯕ ꯏꯁꯤꯡ ꯊꯥꯗꯕ ꯆꯥꯝꯕ ꯀꯛꯄ ꯙꯛ ꯀꯛꯄ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯙꯛ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯙꯛ ꯂꯪꯁꯤꯟꯕ ꯐꯠ ꯂꯪꯁꯤꯟꯕ 3 10 ꯀꯥꯕꯛ ꯆꯥꯝꯕ ꯃꯣꯔꯣꯛꯁꯦ ꯁꯤꯗ ꯂꯥꯎ ꯂꯪꯁꯤꯟꯕ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯩꯖꯤꯟꯖꯕ ꯏꯁꯤꯡꯁꯤ ꯌꯥꯝꯃꯟꯕ ꯃꯥꯟꯕ ꯈꯔ ꯑꯃꯨꯛ ꯍꯩꯗꯣꯛꯆꯕ ꯁꯤ ꯆꯞ ꯆꯥꯔꯅꯦꯅ ꯈꯜꯂꯛꯑꯕ ꯂꯥꯎ ꯇꯧꯔ ꯊꯨꯝꯖꯤꯟꯈ꯭ꯔꯕ ꯃꯨꯜꯂꯕ ꯑꯁꯤ ꯄꯨꯕ ꯑꯗꯩ ꯖꯣꯔꯣ ꯂꯥꯎ ꯍꯩꯕ ꯃꯣꯔꯣꯛ ꯃꯈꯣꯛꯁꯦ ꯊꯦꯛꯍꯧꯗ꯭ꯔꯕꯅꯤꯅ ꯂꯧꯊꯣꯛꯆꯕ ꯃꯦꯠꯄ ꯍꯧꯕ ꯇꯣꯏꯕ ꯑꯂꯨꯁꯤ ꯑꯃꯨꯛ ꯃꯦꯠꯄ ꯌꯥꯁꯜꯂꯛꯂꯕ ꯑꯁꯣꯝꯗꯁꯨ ꯃꯨꯜꯂꯛꯂꯕ ꯌꯦꯔꯨꯝ ꯄꯨꯔꯛꯄ ꯊꯝꯕ ꯄꯣꯛꯏꯅꯦꯍꯦ ꯑꯁꯪꯕꯩꯁꯨ ꯄꯣꯛꯏꯅꯦ ꯌꯥꯝ ꯄꯣꯛꯇꯣꯏ ꯇꯥꯔꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕ ꯃꯀꯨ ꯈꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯑꯗꯩꯗꯤ ꯄꯣꯛꯑꯝꯃꯔꯣꯏꯅꯦ ꯍꯧꯖꯤꯛ ꯄꯣꯛꯇ꯭ꯔꯦ ꯂꯨꯝꯕꯨ ꯁꯥꯔꯦ ꯊꯣꯡꯒꯗꯕ ꯄꯨꯂꯞꯇꯨꯃꯛ ꯃꯩ ꯆꯨꯈꯠꯄ ꯊꯥꯎ ꯃꯈꯨꯝ ꯂꯩꯊꯣꯛꯄ ꯊꯥꯎ ꯂꯥꯛꯑꯦ ꯍꯩꯖꯤꯟꯕ ꯆꯥꯡ ꯌꯦꯡꯕ ꯌꯥꯔꯒꯗꯕ ꯉꯁꯤꯒꯤ ꯊꯣꯡꯒꯗꯕꯁꯤꯡ ꯄꯨꯕ ꯁꯥꯏꯠꯁꯤꯗ ꯊꯝꯕ ꯊꯥꯎ ꯁꯥꯔꯦ ꯇꯤꯜꯍꯧ ꯂꯧꯈꯠꯆꯕ ꯇꯤꯜꯍꯧ ꯄꯨꯕ ꯊꯥꯗꯖꯕ ꯄꯣꯛꯏꯍꯦ ꯊꯥꯎ ꯄꯣꯛꯏꯍꯦ ꯁꯤ ꯃꯔꯣꯏ ꯑꯁꯪꯕꯁꯦ ꯍꯥꯞꯆꯟꯕ ꯆꯅꯝꯒ ꯁꯤꯡꯒ ꯄꯨꯂꯞ ꯌꯥꯟꯁꯤꯟꯅꯈ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯂꯥꯛꯁꯟꯕ ꯊꯥꯗꯖꯕ ꯂꯥꯛꯁꯟꯕ ꯑꯃꯨꯛꯀꯁꯨ ꯊꯥꯗꯖꯕ ꯍꯦꯟꯗꯜ ꯑꯁꯤꯗ ꯇꯥꯞ ꯄꯥꯏꯕ ꯅꯤꯛꯄ ꯑꯗꯩꯗꯤ ꯈꯥꯕꯩ ꯂꯥꯛꯑꯦ ꯑꯣꯠꯄ ꯑꯗꯩꯗꯤ ꯆꯥꯟꯅꯒꯗꯕ ꯃꯆꯨ ꯆꯃꯁ ꯑꯃ ꯂꯥꯛꯁꯜꯂꯦ ꯊꯥꯗꯖꯕ ꯍꯦꯟꯗꯜꯁꯤꯗ ꯇꯥꯞ ꯄꯥꯏꯕ ꯅꯤꯛꯄ ꯃꯔꯨ ꯑꯣꯏꯕ ꯃꯆꯜ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯈꯔ ꯊꯥꯗꯖꯕ ꯑꯁ ꯁꯣꯏꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯥꯟꯅ ꯊꯥꯗꯖꯒꯗꯕ ꯑꯗꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯥꯛꯅꯕ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯣꯏꯕ ꯌꯥꯏꯗꯅ ꯑꯣꯠꯄ ꯃꯔꯨꯝꯁꯦ ꯊꯥꯗꯖꯕ ꯕꯝ ꯊꯥꯗꯖꯕ ꯃꯁꯤꯡ ꯁꯨꯔꯕ ꯑꯗꯨꯒ ꯅꯤꯛꯄ ꯍꯦꯟꯗꯜꯁꯤꯗ ꯇꯥꯞ ꯄꯥꯏꯕ ꯅꯤꯛꯄ ꯉꯥꯏꯍꯥꯛ ꯊꯝꯕ ꯃꯔꯨꯝ ꯃꯌꯥꯝꯁꯦ ꯀꯨꯞꯁꯟꯕ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯝ ꯆꯪꯉꯣ ꯍꯦꯟꯗꯜꯁꯤꯗ ꯇꯥꯞ ꯄꯥꯏꯕ ꯅꯤꯛꯄ ꯌꯥꯗꯅꯕ ꯑꯗꯩꯗꯤ ꯌꯥꯔꯒꯗꯕ ꯃꯍꯤ ꯂꯥꯛꯁꯤꯜꯂꯛꯄ ꯍꯩꯊꯖꯕ ꯈꯥꯕꯩ ꯂꯥꯛꯁꯟꯕ ꯑꯣꯠꯄ ꯆꯅꯝ ꯈꯔꯒ ꯁꯤꯡ ꯈꯔꯒꯗꯣ ꯊꯥꯗꯖꯕ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯑꯃꯇꯪ ꯀꯨꯞꯄ ꯆꯥꯟꯅꯒꯗꯕ ꯊꯨꯝ
ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯈꯤꯇꯪꯒ ꯋꯥꯗꯧ ꯃꯥꯜꯂꯤ ꯌꯥꯛꯄꯤꯗꯕꯤ ꯂꯥꯏ ꯑꯍꯨꯝꯂꯛꯄꯨ ꯊꯥꯛꯆꯜꯂꯒꯦꯗ ꯁꯧꯕ ꯉꯥꯏꯕ ꯀꯟꯅ ꯁꯣꯝꯗ ꯁꯧꯔꯤꯀꯥꯟꯗ ꯉꯥꯔꯤꯒꯤ ꯄ꯭ꯔꯣꯒꯥꯝ ꯆꯠꯊꯔꯛꯀꯗꯕ ꯉꯥꯔꯤ ꯑꯃ ꯃꯨꯟꯕ ꯆꯦꯒꯞꯅ ꯆꯞꯄ ꯄꯨꯕ ꯊꯥꯙꯕ ꯌꯥꯔꯦꯍꯦ ꯑꯔꯣꯏꯕꯒꯤ ꯃꯔꯣꯏ ꯄꯥꯏꯕ ꯃꯔꯣꯏ ꯄꯨꯕ ꯍꯥꯞꯆꯟꯕ ꯈꯥꯕꯩ ꯂꯥꯛꯄ ꯀꯣꯠꯄ ꯉꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯦ ꯃꯣꯔꯣꯛ ꯃꯈꯣꯛ ꯊꯦꯛꯑꯒ ꯍꯥꯞꯆꯟꯕ 3 4 ꯃꯥꯄꯟ ꯑꯃꯗ 1 18 ꯑꯃꯗ 2 12 ꯑꯃꯗ 3 18 ꯑꯃꯗ 4 14 ꯃꯣꯔꯣꯛ 14ꯒ ꯂꯣꯏꯅꯅ ꯉꯥꯔꯤ ꯈꯔ ꯑꯁꯤꯒ ꯆꯥꯟꯅꯒꯗꯕ ꯊꯨꯝ ꯈꯔꯒ ꯊꯥꯗꯖꯔꯒ ꯃꯦꯠꯄ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯆꯥꯟꯅꯒꯗꯕ ꯁꯤ ꯂꯥꯛꯁꯜꯂꯕ ꯈꯥꯕꯩ ꯁꯤꯜꯂꯦ ꯑꯣꯠꯄ ꯀꯣꯠꯄ ꯊꯥꯗꯖꯕ ꯃꯄꯥꯟꯁꯤꯗ ꯑꯣꯔꯣꯔꯣ ꯇꯥꯕ ꯑꯁ ꯑꯃꯗꯤ ꯀꯥꯏꯔꯕ ꯀꯥꯏꯗꯕꯁꯨ ꯌꯥꯎꯔꯤ ꯊꯥꯗꯖꯕ ꯖꯔ ꯖꯔ ꯍꯦꯛꯇ ꯍꯩꯊꯖꯕ ꯌꯥꯜꯂꯤ ꯇꯣꯠꯄ